Senapati District Headquarter AR ga miyam ga sauna munakri AR gi gari ani miyam na mathak makha onkhre karamana mai thadokri Oklong da leiba NSN IM gi kem ta Assam Rifles ki personnel singna mai kai ahum digi question na thorang tawri heba wapam amana maram oiraga miyam horak tuna AR gi gari ani mathak makha onthokri aduga alto ama masum bolero Casper amana mai thadokri Assam Rifles ki personnel sing geng banatan upai lekhitri thaudo adugi matana phangba pauna hai Naga Army gi headquarter Khudong Brigade manakta Assam Rifles amasum Naga Army ki marakta kuthoknari haina social media da sandorakpadigi senapati town da ngarang sauna irang tholakhibani toknga aduna maram oiraga masing yamlaba miyamna senapati district ki Oklong village da irang horakpada Assam Rifles amasum misa miyam gi lanthum amanga da thoki tuan report singi matung ina ngarang numidang pung 8 ga minute ani tabada miyam tholakna ba Paugzel ama social media kuthang na sandorakhi khudakta masing yamlaba miyam tholaktuna Assam Rifles ki company operating base COP tamna sangsilakpaga loinana Assam Rifles ki personnel sing adu Oklong area da thadoktuna satkhigedabani haina taksilakhi Army ki source matung inadi Assam Rifles na masakangnaba khulai paiba miyoi khara satok sasin tawri heba intelligence report ama phangbadagi Makwilong di amasum Oklong area da thihum ki thabuk sataki operation adu da miyoi pharaga masak maming khangtukna ba thorana khotki village chairman na masak taklaba matung da miyoi mak asu angam yaudun thadokhi AR gi personnel singna designated boundary lansing ki bana tragana operation gi protocol wang mara thabuk tawki ba leiti haina army gi officials sing phongdoki aduba miyam gi ihawadu kan khalak pa galoinana miyoi khrana Assam Rifles ki company operating base da nunglang sinduna lenga ki lanthum ama ta thukan ba horaki manak nak nakhamba alto car ama masung waiting shed ama sum mai thaduna ama ata thoki loina amasung mai thaduna ama ata thoki masing yamna miyamna Assam Rifles ki 407 Kenter ani mathak makha onthokhi baga loina na bolero Casper amasu mai thadoki haidi miyamna akanba khongjang sangsilaklaba su AR gi personnel ayamba KM-tagi hendoktana lekhi ka hena phibam lusilakpadigi tangai fadana miyam gi ihawadu lakshinabagi dama tear gas shell khara kaptuna masing yamlaba miyam adu tan khaikibani haina army gi source amana phongdokli laingang na employee singi DA sada ahum hapkatpagi order thokri CM Civil Service Exam thagadaba singda pina balupa crore 2.80 budget habli Manipur lenga ki employee sing the central government ki employee sing the phangliba DA gi sang adumak phangan biu haiba demand tawduna thabak lepagi khongjang sangsilinga gi serakta hana piramba DA sada 42 gi mathakta ahum hapsinduna nifuga manga yohanba lenga na yakri masiga loina order amasu thokri Chief Secretary Dr. Punit Kumar Goyal thokiba office memorandum amagi matung ina hengalaba DA DR gi sanpham adu July amadigi hapa horagani employee amadi pensioner sing na phangba DA DR gi sangsada nifuga manga oiragani family pension phangli employee amasung re-employ tawba state government pensioner sing gi oina di DR gi matang na ahongba mata lairoi nationalized bank singba pension dispersing authority na mi khuding degi tongan DA gi sang hotpagi thaudang lawgadabne hari Amaram the civil services examination thagadaba candidate sing scholarship inaba Manipur lenga na lupa crore 2.80 budget ta haptuna candidate sani da khudong saba phangali haina Chief Minister Yumnam Khemsa na phongdokri Hi Edu Private Limited ki unit ama oriba Creative Circle Coaching Institute ki taraga mari subamapo common ga mari lenana all ambulance hotel emoles ta pang ko thoram the Chief Minister na Mathak ki wapam asi phongdoki bane Institution silaga pangtokpa thoramadura thabak-tagi pothakraba IAS officer Arkinimai retired IPS officer Thangjam Brojen amadi GP Women's College ki hanigi principal Dr. Lal Hari Sharma su sargyaki thauramgi sarug ama oina kumja English nganiga kungani thile pangthokiba MPSC na loba combined service civil services examination mai polakraba institute asigi candidate sing taram oktana puning thawki Thauramadu Chief Minister Yumnam Khemsa na makata na hai miyam na COVID-19 laisat ki awaba kya mayuk na ringi serakta MPSC na lauba
combined competitive examination da creative circle institute na mai pak laba candidate kya puthok na bigi lorok ki ba thodang thagata pangamdi handak laukhoki ba MPSC na loba exam do senja thumja yaudana matik sa ba candidate sing khanki hai bigi thaz ba song le civil services examination ki oina lenga na exam thagadori ba mairoi sing aduda scholarship pin na ba lupa crore 2.80 gi senpam budget ta khaptra thamli hairi ba senpam asina candidate chani da khudong sa ba pigani Kangloma Sial gi marakta hana suna haliba lantu manghaliba sigi mayukta sit and protest okri India gi lanmi na semkat pa khune ki lanmi na tourism gi thong se thatuna misa miyam gi lantum mai thadok pa masum ya pun se thariba si khudak le phal luhaina ngasi pakhang ba community hall usi ward miyam gi sit and protest okri poirei lei marol amwa kuhuramadi MSF ki miye makhada MAL AMPAA usiwa kabi women's association usiwa maira paibi Hayen maira paibi Golden Pillar Club GPC usiwa mamang lekai Hayel Popular Club HYP Sigina sindana pangthokiba sit and protest aduda amuwa gi advisor Y Kunjarani amuko gi secretary organizer Laisram Krishna Chandra kohuramadi lengana poidei leimarul maira paibi apunba Manipur gi secretary general TS apa bin wangaki thauramadu saruk yakhiba singna phongdorakibada haujuk Manipur gi oiriba phiba masida India lengana lauriba thaudang asi karino sanglaba matam masida thokliba tamthiraba thaudo asi gi woroisin oibigi muhut hena dum mathang sandoraktuna miyambu samamna handuna thambiri tung koiba woroisin pina lenga ki mathau tawdri hena dum leptan akitu zungba thawdok kya thulakni thawdok singa sina mayek singna taklibadi matam supoda kanglu masel khatna handuna adumak thamnanawa khune ki lanmi semduna thawoina sinmani phiba masina miyamu nungnang handuna ngasi phawba thambiri haki Chief Minister na Kanto Saval gi phibam hakheng na yengkhri Lamkit lamhaiba miyoi khrana Imphal West District ki Kanto Sabal namduna sangsilanglaga yum taruk mai thadok lamba maphamadu ngasi numit yungma matungda Chief Minister Yumnam Khemchan masamak laktuni Kapsinkhre local MLA Haikham Dingona mai sakraba yum taruk adu sagani haina thajaba pikibagi matung ina sagatpagi thabak sokre semga sagaliba sing adu yenglaba tungda victim family sing adu da Chief Minister pungning thogatpagi wafam phongdok lami hairi Sayolamagi manung da amuktang kapkadabi insulin puthokre Diabetes ka sagon adun hingliba miyoi sing numit khuding ki insulin kapada khudong sadaba kaya maru mayonari khudong sadaba si ko na bagi panamda Danish drug maker Novo Nordic na Maliam da hanmoina sayolamagi manung amuktang kapkadabi insulin puthokre Anaba miyoi sing sahi amagi manung da numit chahunga humfuga mga insulin kaplamatu supnagi yangkai genitu hanthana bagi panamda insulin makhal asi puthorakpani Ewekli haina mingthonba insulin makhal asi diabetes naraba miyoi sing sayolamagi manung da amuktang kapkadabani India gi oina di anob insulin makhal ama puthorakpagi thawong asi nungaiba pawm oina lopi hai Malemda diabetes na naraba migi masing khwaidigi yamna leibak singi manungda India somani leva asigi miyoi crore 1.1 lom diabetes ka sagona dun hingli atopa miyoi crore 13.6 lom na pre-diabetes ki kudong sada pa mayonari type 1 diabetes na miyoi lak mapan hena leiba maramna numit khudingi insulin kapa mathau tari type 2 diabetes na naraba miyoi sada tararong su haksang na insulin marang kaina puthokpa ngamdabana numit khudingi insulin kapa mathau tari India khwaidigi mangjil thana yuwalibi insulin brand mari puthokraba matungda Nebonati ki report aman hai handak inau nau na puthokliba ewekli hani mingthonba insulin asina diabetes patient sing sauna kana pa pangalagani insulin asi sayolamagi manungda amuktang kapatara su blood sugar gi sang ningthina control tawduna thamangami laiba asida hojik diabetes na naraba miyoi kaya marum blood sugar control tawba ngamdabagi khutong sadaba mayunari Indian Council of Medical Research ICMR na sel thadaraga Madras Diabetes Research Foundation sa takiba study amagi matungina diabetes patient ahungi manungda amakaktamag blood sugar control to bangamli laiba asida lairiba masagi sai kundagina humdraga mapan phawbagi manungda manungsan ba miyoi 11.4 type 2 diabetes naba maram na anaw insulin asi puthorakpana anaba sing sauna kana ba pangalagani matam sangna blood sugar control to bangamdrabadi kodong thiba kaya marum tholakpa ye maruwaina heart attack amasum
stroke tawhanbigi mathakta kidney fail ohelakpa yai igi isil mapung phana sienba ngamdabana napsing amada tholaktuna khong natrang khut kakbigi phibam phawbul akhanbi yai diabetes na maram oiraga mit uba ngambagi matik mayai manghan khiba madi tuan mahaksangi kaya sing solakpa yai Malemda thapalon kumsing suna laiba furup singi manung lai khoi somani kanglon sumna thapalon laibadi malemda mitei furup oigani langot malemda tungan balising tarelom hena laiba sigi manungda masagi thapalon amasung kumsing suna laiba furup masingamdi madugi manungda mitei somani adubu kanglon sumna thapalon laibadi malemda mitei khaktu oigani haina ngasi press kapta kanglai pak calendar po na sinduna pangtokiba ining thau Malia Palsa Gani Suba Palan Thoram Gamadi Lendana, Guest of Honor Oikiba Board Asigisu, Advisor Odiba, Astronomologist Akam Langol Fundokri. Mana Makatan Haki with the Meetei-kuki in a Tapalon cum sing Pavigis and a BSC, Krishna Pokring Mamang Sahili Singamaga Sani Rongi Mamang the Gileram Lapani, Ining Tau, Malia na Pambal Tonkiba Matam to the Gihona, Malia Palsa cum singasi Sanabau Kravani. Malia Pampala kum singasi lising hunga samri kunga marisuri adubo ngalinge matam diga unai khoigi thapalo namasum kum sing hawdok piramba ining thau Malia Palsa gi tharamasi kanagum amatana matam sangna ningsingdana lakhibani adubo kanglaipak calendar bo na mamang saidigi hauna tharamasi pangthokna lakhibani aikhoi mitei singgoini ipai pu singnai khoigi pukai langai suna thambira medubo aikhoina nong mata ningsingluba tawrudi yai khai thugai ba ngak toina tawi ngasi sanariba Gregory calendar sigi mamangda Julius Caesar na calendar si hawdokhi adubo hairiba calendar dus award pasoiba kya laibana English ngamaga samanga ga marfuga ni thoida Pope Gregory na nauna semda ulaga sana bawkhibani aduba calendar si hawrakpa matamda sahi amada tha taraga ni thui oiriba si lairamdi mitei singoina di sahi amada tha taraga ni thui amusum sayola amada numit tari ni si hek hawrakpa digi ngasi phaw semdokna lakli maram aduna malemna niyam sumna thapalo namasum kum sing suna niyam sumna ihan hana hawdokhibadi aikhoini haina matam sana claim tawbu sangi haina phawdokhi thawram aduga mari lainana retired IAS Mangsatabam Hare Krishna na haikibada COVID-19 pandemic ki saitheng loisilakpada amuksu kanglup singi marak irang thoktuna awab kyama aikoina mayonari lairi birang sigi solution ma laknabigi lambi sudi aikoigi tungna horakliba mirol ngasigi mirol na sinarang madoriba sikari no hain hangdaduna hausig lari bisu kya si loisinduna tangdu laitaba lamdam ohenanaba hotnabina basang yaiki Naga Kokigi irang marakta miyoi kunga mari hatkre nifuga tarena sokre tuan police station sing the FIR case marfuga manga register tokre Isterasi the PR lengak matung popular government lakraba matung koki amasum nagani ki marak nauna tholakiwa irang asida miyoi kunga mari sikre nifuga tarena asopanakre tuan police station sing the FIR case marfuga manga register tawba yauna mapam saniga taraga marida red satakre thawdok singa siga mari lainana miyoi taraga mapan phare hari report asigi matung ina hairibana haujik lairiba yumnam khemsana lusingba government asi laktringai January thaduda state asida santi oina makalamatagi hingsa thokidi masigi matung popular government asi lakhibaga ikan kanadana ihan han oina koki nagani class asi February thad urkhul district ki sina kaithal area ta thoki irang adu April May amasum June thad hena pak Sak Thorak to Misi Minagi Tauto Katoki, Adubo, Zulai Tasiguina, Mio Emakaktamakski, Koki Nagagi, Irang assisting Gizagas in the Hena Pak Tok Saktoraki, Irang Sigamadi Lena to one police stations in the FIR case, Mark Fugama resisted Taugi Manunda, case whom Fugama Pandi, District Anidoiki, Irang Togli Zagasing and to the security Makati to one Bamapam Saniga Taraga Marida, Red Sataki, Koki Naga Frup Anigi district boundary Yauna Maru Lambi Kiamada. Sadokishin tawa Tingzin Madagi, Kanglup Anigi Mioising Maning Tamna Satpangamdri, Irang Sigi Ahan Bahoraki Urkul District Kaktada, Airfire, Nifugata register Toki Bagaloina, Marie Lendana, Mapam Samaga Yankai Resataki, Taudu Aduga Marie Lendana Mioi, Taragum de Fakali, Masigi Matana Kangpopi District, Irang Sigi Quaidi Asoba, Hotspot Amoidi, Mars Tadigi Housing Power Hingsagi Tokri. Tuan case ng mari lain na mapam kontraga mga red sataduna miyoi taruk fakri koki naga class ka mari lain na FIR case mark fuga mga register tawkibagi manungda kangpok PM sung urkul district tada case kumfuga mapan register tawri adubu July tha sigi waina iranga sikara hantarapagum uri hari
Kolkata thabak tawduna leibi Manipuri nupi masama masagi kare tharu yanduna siramri. Kolkata gi nifuga manga Lenin Surgery Prince Street leiba HDB Financial Private Limited hari basir thabak tawduna leibi Manipuri nupi masama mahakna leiba baragi kare hokiba July 13 numidana tharu yanduna siduna leiram haidi. Laikidraba nupi masasi Imphal East ki lamla AC ki manungsanna Yorbong dagi Sagol Sem Jaya Lakshmi Saikun gamari apokpigi ming Sagol Sem Bartasna khawi hari Laikidraba nupi masam Kolkata gi Shelda Railway Station ki kilometer amarom salga leiba mafam amada baragi kada lerakibani Laikidraba nupi masasi HDB Financial Service Private Limited asida join tawduna loan khongbat pegi section leirakpani hari mangna thauri yanduna sikibegi maram hausu phawba khangmangamdri hiramasigi matangda Taltala Police Station Kolkata na case ma lokotuna hausi thizun humjin begi thabak hore hari laikhidraba nupi masa sigi imung manung degi phangwa pawgi matung inadi nupi masa sina mathakta pankriba Financial Private Limited asida thabak torba matung mahaki laifam baragi ka thibegi thabakta hairiba Private Limited aduda thabak tominabani haba Bihari nupa masa mana mating pangki haukiba July 13 laikhidrabi nupi masa siga khangnabani haba Bihari nupa masa duga telephone wari sanabada saunaba khra laki masigi matungna thoru yanduna sikhibegi maram oigadra haina singnari hari hausik laikhidrabi nupi masa sigi apopa mapa ngarang Kolkata da thungduna mari lainaba police station da masa nupi na laikhitaba sigi asingba maram thikat pinaba Kolkata police station da wakat sirol na singwa Kapsinkhre habesu taba phangli Senapati ki irang social media da aranma pau sandorak padagi thokibani irang control tore army ngarang numidang Senapati district ki Oklong village ki jurisdiction da leiba naga army ki headquarter ama oriba Khudong brigade mayada Assam Rifles naga army yauna miyam ki sauna mukna bagi thaudok te AR ki gari ahum yauna lanthum kyama da thokibadu miyoi khrana social media da aranma pau sandorak padagi ni haina army ki source ang hari Social media ra sandura ki aranma pawdu no yumpham oiraga ngarang numidang pung 8 minute anirom tama matamda yamlaba miyamna Senapati traffic point pullaba matung Assam Rifles Company operating base the thomjinna Oklong area digi makhoi hankigidabani haina hongjang sangsin ki badu de AR gi gari yauna lanthung ke ama ada thokibani hari army gi source aduna makata na hairi bana makoi long di amasum Oklong area da valid authorization yauduna khulai bai ba kedar khra satok tawri heavy akhanaba paw phangmadagi Assam Rifles sathaki operation amada singna badagi miyoi hum pharaga verification sathaki adumapu hariba miyoi sing adu village chairman amasak taklaba matungda imung manunggi miyoi sina kusinaki Assam Rifles ki makedigi NSN IM gi naga army na lairiba Ziggrated boundary da sangsiluba natragana operation sathanaba thorang tawkiba amata laiti swadi